Ministry of Home Affairs ki akhanaba scheme amagi makhada ngasi Chief Minister BIREN na IMPHAL-UKHRUL IMPHAL route Manipur heli service maikum hangdoktuna ngasidagi IMPHAL amadi UKHRUL district anigi marakta helicopter service ki khudong chaba lehenkhre Chief Minister Secretariat virtual gi khuthangda heli service haudokiba thawramaduga mari lainana district manga mingoina Jiribam Kakching None Farjol amadi Kamjong district in Nauna Saba district transport office singsu virtual gi khuthangda CM na maikum hangdoki Ministry of Home Affairs ki makada center na chada humfutara mga amadi lemhori chada kun mga na state na puthoklaga helicopter service ki khongthang asi paikhatpane scheme asigi makada IMPHAL Chorchanpur IMPHAL Mau IMPHAL Dimapur IMPHAL More amadi IMPHAL Tamenglong gi service sing laikre makhata na wat horiba chingi mafam sing su helicopter service yahonna ba angam bathakta hotnari haina CM na phongdoke mahakna makhata raduna English singani ga tarani pandagi chalai ba haurakhiba service asida hojik fawbada helicopter amana chalairi athuba matamda helicopter amaga su thungladuna punna helicopter anina servicing asi chalairagani hojik fawbada punna passenger listing kontra mathoiga chamaga humfu humdoida helicopter service ki khudong chaba piduna apunba pungsing listing aniga chamnga service tawkhre IMPHAL Jiribam gi oina helicopter service ki bharagi mamal Hanthakibagum IMPHAL-UKHRUL heli service ki oina su lupa lising ahumgi baradagi lupa lising aniga chamnga da hanthaduna miyamda service pangalagani loinana state asida BJP lengak lakpadagi Manipur state transport ki makhada district amaga gi marakta ataba mamalda bus service ki khudong chaba piduna lakli district tarataruk asigi headquarters singda transport office laitaba yadabana asanba ka waiduna office oiduna lakpa adunga sidagi di Jiribam Kakching None Farjol amadi Kamjong district ki oiba Tokhaiba district transport office laiduna miyam da hena khudong chawa piba ngamlagani haina mahakna phongdoki haukiba than nipan mapan lom asida thokliba irang asna maram oiraga state asigi chawkhat thawrangi khongthangda chauna thinthahanba ama oihalli leinga asigi minister MLA singna kanna hotnaduna mangkhriba sing asi men khatpangamnaba kanna hotnari haina mahakna phongdoki panbayabadi impact news na phangba pawgi matungina kwatha khunjaw dagi kilometer mangarom lapna leiba kwatha khunau hairiba khulasi khunja sing di irang asna maram oiraga tha kharagi mamangdagi khul asi thadoktuna safagadaba mafam kwatha khunjawda hongdoktuna leikrabani ngamkhai paringda leiriba kwatha khunau hairiba khul asi yum tarani thoi primary health center amadi mahaisang ama yauna punna structure tara manga lom tamak leiba apikpa khul amani Ngarang sori lamlai da meeting amada ai haijagrabani lamlai area da makhalamutagi lambi da kari da donation tawba khotpa tawbiranu haidana donation madugi tangai phidaba darkar lebasing ai office la ga ip ge hairamabi moy amada tawroi pugi sinau su masa masa aso engam khre yawdu su ngakna raga issue je ramui bhaga BIREN ga khanare na haiba tei ga naga ga khanare mai tei ga tangkhul ga khanare na chapidaba adu khaki concept tumuga khoi sense tawsi kainom tawbada hekta mai tei ga naga ga khanare mai tei ga du ga khanare na tawbusima tawgumsi tawbiribasing ai makhata na security su tawre adu ga makhata na moi bhata na dabudagi tawbuni hai adu lambi ramkhang da pesa khaiba khotpa adu gumba su tawroi bandu hangtok piro ai lamna mayam dai request tawjari laitraba abandoned oibani adu hujik confirm to matam na yum amakak ni hai I am sending my SP teams me laitraba a border gi da laiba yum amakak ni hai the how far it is correct or not right now confirm to gri adu yamna me laiba khotpa to gri attack to ga to bonate erban me laitraba sa erban da ne area da tawrumni